lupa chamanga dagi crorepati. Tha khudingi lupa chamanga invest tawraga eikhoi crorepati oiba yagadra? Answer is yes. Yamna atenba matamgi manungda tha ama nishida natraga chahi ama nishida crorepati oiba yabagi maramda video pambiba oiragadi video asi adongidi oidre warobiroi. Nongmada yamdrabada lupa yankai hongpudi achapot chabada kwa chabada talap chabada adum loishale. Adubu ishagi eating oijagadaba tungi achobo senpam ama sagatpa ngamgodaba investing gi matangdadi lupa ama fawba sizinaningde natra. Atoppa paisasing mangkhini pakhalagasu ngasai achapot kwa talap chabada loisin kigadoraba paisa adudagi nongmagi lupa kunkhak khaktuna thamlasi. Adu oiragadi tha amada lupa satruk leirani. Madudagi lupa chamanga SIP oina afaba mutual fund da invest tawrasi. Mathang thagi su sumaina lupa chamanga invest tawrasi. Asumna mathang tha khudingi invest tawragadi achoba senpham ama sagatpa ngamgani. Mutual funds sahi hai hariba website asigi SIP calculator gi matingna hotlaga yengminasi. SIP amount si rupees 500 hapage. Aduga monthly khallage. Tha khudingi invest tawdoinina. Expected rate of return chai khudingi sina 15% ohalage. Invest tawraga thamgadoriba matam sina 40 years ohalage. Adu oragadi nahakna invest tawkhiba apunba amount say rupees 2.4 lakh oirani. Aduga nahakna fanggadoriba apunba senfam na 1.55 crore asini. Nahakna khalamba yai chahi 40 leiragadi ay hanurani. Adabu masi nganna horikai nganna kanaba fanggadoribani. Isagi chahi 60 subada fangabasu yamna fagani. Hakchang sonjilaktuna suba nomba ngamlaktaba matamdadi yamna kanagadoribani. Adubu invest tab matamda fazina tidoktuna chekshinna afaba mutual fund da invest tawgadabani.